ꯌꯥꯍꯦꯟ ꯅꯪꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯌꯥꯏꯍꯦꯟ ꯑꯁꯨꯛ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯃꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕ? ꯅꯪꯅ ꯆꯤꯡꯂꯥꯏ ꯃꯔꯨꯝ ꯑꯗꯨ ꯅꯁꯥꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛ ꯈꯜꯂꯒ ꯏꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯏꯄꯟ ꯃꯩꯔꯤ ꯈꯣꯝꯕ, ꯅꯪꯅ ꯑꯩ ꯐꯥꯔꯕꯁꯨ ꯏꯅꯤꯡꯊꯧ ꯇꯥꯅꯕ ꯑꯩꯅ ꯂꯥꯎꯒꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ? ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯜꯂꯕ ꯌꯣꯠꯀꯤ ꯇꯔꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯈꯔꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯇꯔꯪ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯅ ꯇꯧꯕ ꯁꯥ ꯑꯃꯒꯤ ꯃꯀꯣꯛ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯣꯠꯀꯤ ꯇꯔꯪ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯝꯊꯤꯔꯕ ꯃꯅꯝ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯤꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯉꯝꯅꯗ꯭ꯔꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯃꯜꯂꯕ ꯌꯣꯠꯀꯤ ꯇꯔꯪ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯑꯀꯛꯄ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯌꯣꯠꯀꯤ ꯇꯔꯪ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯃꯠꯇꯅ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯆꯍꯤ ꯀꯨꯟꯂꯣꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯄꯤ ꯑꯃꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯔꯛꯂꯒ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯇꯨꯅ ꯑꯣꯖꯥ ꯃꯥꯏꯕꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯆꯍꯤ ꯀꯨꯟꯂꯣꯝꯒꯤ ꯂꯣꯡꯒꯥ ꯑꯣꯏꯒꯗꯕ ꯑꯁꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕు ꯀꯟꯕꯤꯅꯕ ꯑꯣꯖా ꯃꯥꯏꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯝꯗꯧꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯁꯤꯈꯤꯕꯅꯣ ꯍꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯅꯤꯅꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯅꯤꯡꯉꯥꯏ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯃ ꯂꯩꯅꯕ ꯑꯩꯉꯣꯟꯗ ꯀꯟꯅ ꯇꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯣꯏ, ꯏꯃꯥꯗꯤ ꯁꯦꯟꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯡꯕ ꯎꯊꯛꯇ ꯀꯥꯔꯒ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯆꯥ ꯌꯥꯎꯗꯅ ꯑꯩꯗꯤ ꯍꯤꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯣꯖꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯟꯕꯤꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯥꯏꯕꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯐꯅ ꯀꯞ ꯂꯥꯎꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯏꯕꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯏꯕꯦꯝꯃ, ꯑꯩ ꯑꯁꯤꯕ ꯊꯋꯥꯏ ꯍꯥꯞꯄ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯗꯨ ꯑꯩ ꯁꯤꯖꯤꯟꯅꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯃꯥꯏꯕꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯥꯏꯕ ꯑꯗꯨꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯊꯧꯕ ꯁꯨꯔꯤ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯊꯝꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯊꯋꯥꯏ ꯂꯧꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯥꯠꯆꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯕꯗ ꯃꯥꯏꯕ ꯑꯗꯣ ꯑꯇꯩ ꯂꯝꯕꯤ ꯑꯃ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗꯨꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯐꯔꯦ ꯏꯕꯦꯝꯃ, ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯔꯒꯦ꯫ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯜꯂꯒꯦ꯫ ꯑꯗꯣ ꯅꯪ ꯁꯦꯜ ꯈꯔꯗꯤ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯥꯏꯕꯗꯨꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫
ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯑꯔꯨꯕ ꯋꯥ ꯈꯔ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯐꯤ ꯑꯉꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯗꯨꯅ ꯂꯩ꯫ ꯃꯅꯥꯛꯇ ꯑꯆꯧꯕ ꯂꯝꯍꯨꯏ ꯑꯃ ꯄꯨꯜꯂꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯂꯛꯀꯗꯕ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯕꯒꯨꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯀꯞꯂꯤ꯫ ꯃꯥꯒꯤ ꯑꯁꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯜꯂꯅꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯥꯏꯕ ꯑꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯃꯗ ꯊꯧꯔꯕ ꯊꯥꯡ ꯈꯨꯒ꯭ꯔꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ パイꯔꯒ ꯂꯝꯍꯨꯏ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯕꯗ ꯅꯥꯕꯒꯤ ꯆꯩꯅꯥꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗ ꯎꯃꯪ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥ ꯈꯥꯡꯂꯝꯂꯒ ꯂꯝꯍꯨꯏ ꯑꯗꯣ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡ ꯑꯗꯨ ꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯝꯍꯨꯏꯒꯤ ꯏꯗꯨꯅ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯥꯗꯨ ꯀꯥꯊꯣꯛꯍꯜꯂꯒ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯏꯗꯨ ꯄꯤꯊꯛꯍꯜꯂꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯏ ꯃꯆꯨꯒꯨꯝꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯐꯃꯨꯡꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯣꯏ ꯏꯃꯥ, ꯏꯃꯥꯎ, ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣꯕ!" ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗꯅ? "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯍꯥꯟꯈꯩ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯗꯕꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯆꯥꯒꯗꯕ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ?" ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯏꯆꯥ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗꯤ ꯁꯨꯝ ꯍꯔꯥꯎꯔꯤꯕꯅꯤ꯫ "ꯏꯁ ꯏꯃꯥ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯁꯣꯔꯁꯦ ꯌꯥꯝꯅ ꯅꯝꯊꯤ, ꯏꯍꯤꯡ ꯅꯥꯍꯤꯡꯒꯤ ꯃꯅꯝꯁꯨ ꯅꯝꯃꯤ꯫ ꯑꯩꯕꯨ ꯀꯔꯤ ꯆꯥꯔꯨꯕ ꯌꯥꯎꯒꯦ ꯏꯃꯥ?" ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯤꯡꯅꯅ ꯃꯥꯒꯤ ꯃꯃꯥꯗ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯃꯥꯅ ꯄꯤꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯒ ꯃꯃꯥ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯆꯥꯗꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯃꯨꯛ ꯍꯤꯡꯂꯛꯂꯦ ꯍꯥꯏꯔꯕꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯑꯀꯤꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯍꯤꯡꯕꯒꯤ ꯍꯔꯥꯎꯖꯕ ꯑꯗꯨꯗ ꯆꯦꯛꯁꯤꯟ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯜꯂꯝꯕꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯝꯃꯤ, ꯑꯃꯗꯤ ꯃꯁꯥꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯀꯟꯅ ꯅꯤꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯂꯝꯍꯨꯏꯒꯤ ꯈꯨꯖꯤꯜꯒꯨꯝꯅ ꯊꯧꯔꯕ ꯈꯨꯖꯤꯜ ꯊꯤꯟꯗꯣꯔꯛꯄ ꯍꯧꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯂꯝꯍꯨꯏꯒꯨꯝ ꯃꯌꯥꯁꯨ ꯊꯤꯟꯗꯣꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯁꯥ ꯑꯉꯥꯎꯕꯒꯨꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗꯨꯁꯨ ꯁꯥ ꯃꯇꯨꯅ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯥ ꯃꯅꯨꯡꯗ ꯏ ꯆꯥꯅꯤꯡꯕꯒꯤ ꯃꯩꯁꯥ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯝꯍꯨꯏꯒꯨꯝꯅ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯎꯃꯪꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯥ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯃా ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯃꯃꯥ ꯑꯗꯨꯅ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯃꯅꯝꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯁꯥ ꯑꯁꯤꯕ ꯁꯥꯗꯣꯡ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ
ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯪꯁꯤꯜꯂꯨꯕꯗ ꯃꯆꯤꯟꯗ ꯏ ꯇꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯈꯪꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯌꯥꯝ ꯑꯗꯨ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯪꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝꯅ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ इहिंग नाहिंग मयामदु चामथोकलम्मी। असुमना नुमित खरनी अमुक हौख्रे। नोंमगी अहिंग अमदा मचानुपादु अमुक हन्ना सा तंखाई मी तंखाई ओलकलम्मी। हंदक्ति मचानुपाना सा ओलकप मतम अदुदा हेक चानरुदुना नुपी अदु हौगलकलम्मी। अदुगा मचानुपा अदुबु खामगे तौरुबदा सा तंखाई मी तंखाई अदुना नुपी अदुना चोंगसिलक्तुना सेट सेटुना चाथोकलम्मी। अदुगा माइबा अदुगी मयुम तमना ngangladu चेनखिरम्मी। सा तंखाई मी तंखाई अदुना माइबा अदुगी युम यौरकपगा तान चानना लम्हुई अदुबु हातखिबा माइबा अदुगी सेबोक अदु लाई खुरुमदुना लैरम्मी। नुपा अदु हेक उबगा सा तंखाई मी तंखाई अदुना चोंगसिनदुना नुपा अदुबु हातलगा सेट सेटुना चारम्मी। नुपा अदुना लाव खोंबगी मखोल अदु तारदुना माइबा अदुगी मागी सेबोक अमगा इमुंग अदुदगी चेनथोरकलम्मी। सा तंखाई मी तंखाई अदु हेक उबदा माइबदु मसा पुंबा निकलम्मी। इस अइना कीबदो ngasiदी थोकलरेदना। सा तंखाई मी तंखाई अदुना खोंगलै थुना माइबदु तमना चोंगसिलक्लम्मी। अदुबु सरी सराक हैबा माइबदुना चोंगथोखिरम्मी। माइबदुबु सराक तमगे होटनबदा माइ पाक्त्रबदा सा तंखाई मी तंखाई अदु यामना सावरम्मी। लम्हुईगी मतौगुमना कन्न कन्न खोंगमलगा माइबदुगी सेबोक तमना चोंगसिलक्तुना सेबोक नुपा अदुसु सेट सेटुना हातोकलम्मी। माइबदुसु कीबना मसा पुंबा चेंग खैबगुमना निखरे। अरोइबा मपांगल सिजिनदुना मागी मख्वांगदे येपलिबा थांग अदु सत्तुना लाइवा तिनवा सोलम्मी। अरोइबु ओइना माइबदुसु हातलगी मतागुमना सा तंखाई मी तंखाई अदुना माइबदु तमना चोंगसिलक्लम्मी। अदुबु खोंगलै थुना माइबा अदुना मागी थांग अदुना सा अदुबु हातखिरम्मी। अदुबु खोंगलै थुना माइबा अदुना मागी थांग अदुना सा तंखाई मी तंखाई अदुगी थबाकता थांग अदुना मरेक थुमना हंजिन हंजिन थिंदुना सा अदुबु हातलम्मी। मिकुप खरगी ओइना माइबा अदुना नुपा मचा अदुगिदमक्ता नुंगाइतब फावरम्मी। अमदी ममा अदुसु सा ओलबा मचा अदुना हातख्रे हाइबा माइबा अदुना खंगलम्मी। थोख्रिबा थौदोक असि अमुक हन्ना थोक्तनबा अदुगा मसामक्ता परा अमा ओइनबा माइबा अदुना सा तंखाई मी तंखाई अदुगी मकोक अदु कक्लगा मागी तरंगदा हापचिनखिरम्मी।